Jungle warfare da haithoi singthoi de hariba CRPF ki Cobra gi company ahum Manipur da Thungla-Khibaga Loinana Numit nifu mangani gi Oiba training Houkhre haidi hiramasi gi matang da SKTV na phangba paw amagi matung ina Manipur da leiriba khutlai paiba group sing lakshinaba gi dama Ministry of Home Affairs na Cobra battalion ani Manipur da thajinaba ayaba pikhibra Pikraba matung Houkhre Numit kharanigi mamangda Cobra gi company ahum Manipur da Thungla-Khibani company gi personnel sing adu hauzik Numit nifu mangani gi Oiba pre-induction training tawduna tawdaba yadaba maramna state asida training Houkhre haidi Numit nifu mangani gi training asida chingi asukpa umang singda kamdawna operation amadi ambush Chathagadage haibagi matangda ningthina tamgani Loinana lamdam asigi lamit tumit ningthina khanghanbana chingba kayasu training asida yawgani haidi hauzik Manipur da thokliba irang asida khutlai paiba kangbu kaya yauriba asi lakshinaba Cobra battalion na achoba thodang lawgadawri panbaya badi Manipur da thazalakadawriba CRPF ke elite Cobra battalion ani adu West Bengal da base tawba 207 battalion amasung Assam da leiba 210 battalion gi personnel singni hairiba Cobra gi battalion ani asina Manipur da leiba khutlai paiba group sing gi mathakta akhanaba operation sing chathagani remark tauraba unit ani asi lakadawriba chayol khara asida phase 9 na Manipur da thazilagani haina ministry na mamangda khanghanba laikhrabani